Next Gen Foundation na pangthokiba State Level Mathematics and Science Competition gi mana mathum yenthokre. Mapa Singna Macha singi Apamba Khangna Pukning Thougatpigadabani haina Okram Landhoni na fongdorakli. Next Gen Foundation Thawbal na sinduna Class 3 dagi Class 10 faubagi mahairoi singi pangthokiba State Level Mathematics and Science Competition gi makok mathang taraba mahairoi singda mana mathum yenthokpagi thauram pangthokre. Manipur University gi Centenary Hall da pangthokiba thauram aduda Khangabo Kendragi Hanagi MLA Okram Landhoni Devina Chief Guest Sapam Nabachandra Project Officer RDNPR Kaksing District na President Professor Chinglen Maisnam Department of Economics Manipur University Sapam Zitien Singha District Fishery Officer Chandel District Babita Sapam Secretary RVS Amadi Manipur University Students Union Musugi President Nongthombam Suresh Singhana Chingbana Guest of Honor Sing Oina Saruk Yaki Chief Guest Oina Saruk Yakiba Okram Landhoni Devi Honorable ex MLA Khangabok AC na fongdokhibada ngasi aikoina hotnariba asi tungi mirol gi damaktani mahairoi singna awaba thidana lairik laisu ningthijana tamduna khunai asigi damak matik chaba mi amamam oiduna laibak asigi damak tungda achauba thodang lauraknaba hotnagadabani haiki mahairoi oiringaida matam manghandana mahaida pukning changduna isa gi pandam amaga loinana pamjaba lambida chathanbada mapa singnasu macha singi apamba khangduna pukning thougatpigadabani haiki thauramga mari lainana Next Gen Foundation gi Secretary KH Herozit na haikibada COVID-19 amadi Manipur da hauzik thokliba lan asina maram oiraga mahairoi singda adaki mati competitive oibagi wakhalon hantanarakpadagi khajiktang oirabasu fagatna bahaiduna state level gi thakta competition asi sinjakhibani haina fongdokhi competition asida JNV Umathelna Next Gen Best School Padmaratna English School Kaksing gi mahairoi B Dasra Sarmana Next Gen Best Student Sencon Coaching Center gi Class 4 gi mahairoi Poni Laishram amadi JNV Umathel gi Class 6 gi mahairoi KSH Yaifaba Singhana mathang sitna Next Gen Top Scorer gi mana fangki cha chingche koina semba matamda angang singchida ikoi yamna nungsina yamna koi pressure tawdaba press tawdaba makoi se yamna nungsina loina biraga isa chingchida makoi da yamna pressure ang first adaba yade adi ma kano da yaudaba yade koi position yaudaba yade gana pressure tawbidaba angang singduda aina thamjaning base angang singchida nongmagi magi tawgadaba duty nongmagi magi pagadaba matamche makoina icha singduna masana matomda hainingagadi matomda dum hainingma poogadi mana dum honajar kaneba da angang singje pressure tawba taragadi makoi se thukatpa pakhatpa ama pooga angang singchida ekoi magi tammiba laisida ekoi apanba haibadi ekoi tawningakta like se koi adum pressure tawrabanina as yamna imaga babagana yam kanna hairabanina gana adumaina angang singche ninghanaba kaya su yaudaba nate